Yes, city. Aku jadi kena terus kata apa catu ini. Jadi nanti nih guys kata na, maya udah bang ale atau mana nih? Kau yang nusa dong coba dong. Saya pun jauh sih kau pun nanti nung coba 7 days sudah pun nung coba kau lambi ya thok tak kau cuma nggak di luar lambi ya nawa thon bagi ekdom cepet ya aja betul nang uji kan sa sahabat sih ya. Ya jadi nanti nih nggak hanya deh ki cawa calo sih ya nama kau fair sih ya tuh kau jadi cawa itu nih kau jemina sih thibung cawa sih. Atlet kau cawa aina pijat na mana pijat na ipi saga lete hajik yaw lete mam pijat ini jasi kaya mam pijat kaya dan jengsi apa 50 ki manung do pijat kata mali tara kun kau deh hen baman dia hai poster wina kore sakse pasal sini wah नहीं रे जब निंदा का नहीं बने आई ना का नहीं बने हॉस्पिटल ले प्रोग्राम कैमरा आजुगा सस्ता कैमरा वो बने वाह आई ना तो कहीं हाइडिंग में हारों ने हारों नंग lupa kayak bisa kayak anu mana ngasi la nang lupa kayak bisa kayak anu haroon niya tukang jauh dore पैसा ले रहा नहीं ai di bisa lai tabani na ai di bisa ro nang di bisa doi ni ai di bisa lai te haro खाली पर्स पूरा चल ले ai di bisa lai te ai di खाली पर्स mam bisa doi ni yeng si chat liao पर्स khang का हमने नहीं पैसा बोले थे पर्स में क्या पिघंगा ꯌꯨꯝꯗꯒꯤ ꯃꯄꯥꯅ ꯑꯃꯨꯛ ꯊꯣꯛꯇꯕꯩ ꯉꯁꯤ ꯊꯣꯛꯂꯛꯏꯅꯤ ꯅꯣꯡ ꯆꯨꯅ ꯀꯩꯝꯒ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯔꯥꯝꯗꯒ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯃꯤ ꯈꯨꯟꯗ ꯆꯨꯕ꯭ꯔꯥ ꯆꯨꯗ꯭ꯔꯥ ꯈꯪꯗꯦ ꯃꯤꯅꯗꯤ ꯍꯥꯏꯕꯅꯤ ꯍꯥꯏꯗꯤ ꯅꯣꯡꯊꯤ ꯃꯪꯉꯒ ꯅꯣꯡꯒ ꯆꯨꯔ ꯎꯇꯤ ꯊꯣꯡꯕ ꯆꯥꯔꯒ ꯍꯥꯎꯏ ꯀꯥꯏ ꯑꯗꯣ ꯑꯩꯗꯤ ꯆꯥꯗꯦ ꯑꯩꯈꯣꯏ ꯉꯁꯤ ꯎꯇꯤ ꯊꯣꯡꯉꯦ ꯑꯩ ꯆꯥꯗꯦ ꯑꯩ ꯈꯨꯗꯥꯡ ꯆꯣꯏ ꯃꯣꯕꯥꯏꯜ ꯄꯥꯏꯕꯗ ꯑꯩ ꯉꯥꯛꯇ ꯂꯣꯏꯁꯤꯟ hui lei ko tu na ne na wangang tu sikhi chana chikla di lore video sembra ai bu punchi duni sakse khara ga thiba ne camera ma ne changa thijan na jing ga re sini du na sak thira su phajara su ai ki channel se ai ni ko ai channel se support to bi ko sak thira su rosni sak phajara su rosni sak thira su sunandini thidra su sunandini du na ai ki channel se support to bi ko फजर जो वांगा कैमरा मांगा फजर ड्रेसो कैमरा मांगा फजर भी साव इसका ले लाए चाव नहीं से जुम जरा जैसे नंदिनी ने लेबी बे नते अइना पैसा खाइबो माना पैसा खाइबो नि अइना खाली माना लेबी ने दो माल लेबी द्रिबो से कुछन मिनी से कुछन बसिदी कयाउनी आई साथी ची चाबदो नो दागे आई काम जॉब तो गरो जो ओनर दुनो ब्रेक जैसे नंदिनी से जम जागे हमंग जम ले रे बा si चाद्रबा मा जेरुम ने थोमदोरि मेने मांगा कम मन चावे जेरुम ने ले गरम चावे अचबो चादोरि मा तो मिने से हु सेज मुंबई से लेना चाबदा मसाल तो बहुम नदे ये हाफ पे चाबा तो फ्री द चादबो को दुना ये से लेना गो मिस से धारे यार फजरा को फजरसु चादोरि स्टाइल तो बया दे दुना समय ल खागर खरगे उना सि मसु कताइ दगी क्यों ना जा मोक साये cheers jerung đi you made me don't know I wasn't good ôi khủng đi lên nè bác hoàng đó ibu kama khang na jole ba da ma onde le ni okay ahan ma chai ne ba khoin khali haw da mare hai na do haw na le me pha na sin tak ka to ra ma cha ba do jaw ra ulat ta nai du nai utra một chứ cha cái tàu đó cái nó tàu đấy một cái sạp nó mai mấy cái sạp nó rồi nó ai đi nè có ai mấy sạp tới bây giờ số mấy nó ông ấy bị gì cả ta ta chỉ gì cả tàu đó cha bữa sau nó rồi mấy nó cha bữa sau vậy nó cha
ꯃꯤꯒꯤꯗꯤ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯚꯩ ꯑꯩꯗꯤ ꯄꯨꯁꯀꯥ ꯆꯥꯔꯨ ꯚꯩꯌꯥ ꯂꯥꯁ ꯃꯤꯅꯤꯠ You made me insecure. ꯁꯨꯃꯥꯏꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯒ ꯐꯝꯃ ꯆꯥꯕꯗꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯀꯣ ꯅꯨꯡꯁꯤꯠꯀꯁꯦ ꯃꯌꯥꯝ ꯂꯥꯡꯅ ꯈꯣꯟꯅ ꯐꯩꯔꯥ ꯐꯠꯇ꯭ꯔꯤꯔꯥ ꯆꯥꯔꯨꯕꯗ ꯃꯣꯏ ꯃꯤꯅꯨ ꯆꯪꯒꯅꯤꯅꯦ ꯈꯤꯇꯪ ꯊꯥꯗꯣꯛꯑꯝꯃꯦ ꯆꯥꯔꯨꯕꯗ ꯁꯔꯒ ꯊꯦꯡꯗꯅ ꯀꯔꯤ ꯄꯨꯁꯀꯥ ꯆꯥꯔꯨꯕꯗ ꯔꯣꯁꯅꯤꯒꯤ ꯅꯦꯛꯁ ꯕ꯭ꯂꯣꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯗꯥꯏ ꯅꯪꯒꯤꯁꯦ ꯍꯥꯎꯖꯕꯅꯤ ꯖꯦꯔꯨꯝ ꯂꯕꯔꯅꯤꯅꯅꯦꯀꯣ ꯖꯦꯔꯨꯝꯁꯦ ꯃꯤ ꯇꯥꯕꯗꯅ ꯑꯩ ꯆꯥꯅꯤꯡꯕꯒ ꯄꯣꯛꯇ꯭ꯔꯦ ꯑꯩ ꯖꯦꯔꯨꯝ ꯂꯕꯔꯗꯣ ꯑꯩ ꯀꯅꯥꯅꯣ ꯑꯩ ꯁꯣꯏꯗꯃꯛꯀꯤ ꯑꯩ ꯆꯤꯡꯍꯜꯂꯛꯀꯅꯤ ꯑꯩ 2014ꯗ ꯆꯠꯅꯤꯡꯉꯤ ꯗꯣꯔꯦꯃꯣꯟ ꯃꯅꯥꯛꯇ ꯑꯩ ꯗꯣꯔꯦꯃꯣꯟꯒꯤ ꯗꯣꯔꯗꯨꯇꯅꯤ ꯄꯥꯝꯃꯤꯕ ꯑꯩ ꯗꯣꯔꯦꯃꯣꯟꯗꯨꯃ ꯄꯥꯝꯃꯦ ꯌꯥꯎꯗ꯭ꯔꯕꯣ ꯂꯩꯇ꯭ꯔꯕꯣ ꯑꯇꯩ ꯀꯞꯄꯨ ꯖꯦꯔꯨꯝ ꯃꯣꯛꯇꯦꯜ ꯃꯤꯗꯤ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯍꯥꯏꯅ ꯇꯧꯅꯩꯅꯀꯣ ꯑꯩꯗꯤ ꯑꯔꯣꯏꯕ ꯆꯥꯛꯈꯨꯝꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤꯁꯦ ꯁꯥꯎ ꯌꯥꯗꯦ ꯑꯩ ꯆꯥꯁꯜꯂꯒꯦ ꯑꯩꯅ ꯁꯦ ꯄꯤꯔꯁꯨ ꯅꯣꯏ ꯀꯅꯥꯝ ꯆꯥꯕꯁꯨ ꯐꯪꯉꯣꯏ ꯀꯔꯤꯝꯁꯨ ꯐꯪꯉꯣꯏ ꯂꯩꯇ꯭ꯔꯦ ꯑꯩ ꯈꯨꯖꯤꯟ ꯑꯝꯇ ꯀꯛꯄꯤꯌꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏ ꯖꯦꯔꯨꯝ ꯂꯕꯔꯁꯦ ꯈꯨꯖꯤꯟ ꯀꯛꯄꯤꯌꯨ ꯍꯥꯏ ꯃꯥ ꯃꯣꯛ ꯁꯥꯕꯅ ꯑꯁꯦꯡꯕꯅꯤ ꯐꯥꯒꯤ ꯅꯠꯇꯦ ꯅꯦꯜ ꯀꯠꯇꯔ ꯄꯨꯔꯛꯑꯣ ꯀꯃꯦꯟꯇ ꯇꯧꯔꯛꯇꯅꯀꯣ ꯅꯨꯡꯊꯤꯟꯗ ꯈꯨꯖꯤꯟ ꯀꯛꯏ ꯀꯥꯏꯅ ꯑꯩꯗꯤ ꯃꯇꯝ ꯗꯦꯁꯥ ꯃꯇꯝꯗ ꯈꯨꯖꯤꯟ ꯀꯛꯏ ꯑꯦꯛꯁꯦꯞ ꯑꯩꯒꯤ ꯕꯔꯊꯗꯦ ꯅꯠꯇꯕꯤꯗ ꯑꯩꯒꯤ ꯈꯥꯂꯤ ꯑꯣꯏꯔꯦ ꯄ꯭ꯂꯦꯠ ꯃꯄꯣꯛ ꯅꯨꯃꯤꯠ ꯅꯠꯇꯕꯤꯗ ꯁꯨꯃꯥꯏꯅ ꯅꯨꯡꯊꯤꯟꯗ ꯑꯩꯈꯣꯏ ꯑꯆꯥꯄꯣꯠ ꯆꯥꯏꯁꯦ ꯅꯨꯡꯇꯤꯒꯤ ꯆꯥꯏ ꯅꯠꯇꯦꯕꯀꯣ ꯅꯣꯡ ꯐꯥꯗꯣꯛꯀ ꯁꯨꯃꯥꯏꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯆꯥꯏꯁꯤꯗꯤ ꯐꯥꯔꯁꯁꯨ ꯑꯩ ꯆꯥꯏ ꯂꯥꯛꯑꯦ ꯍꯥꯏꯅ ꯆꯥꯏꯅꯦ ꯍꯥꯏꯕꯅꯦ ꯆꯦ ꯁꯨꯅꯟꯗꯤꯅꯤ ꯂꯥꯛꯑꯦꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯆꯥꯏꯁꯤꯁꯨ ꯐꯥꯔꯁꯅꯦꯕ ꯑꯗꯨꯝꯅꯦ ꯅꯣꯡꯁꯦ ꯇꯥꯃꯟꯗꯅ ꯑꯩꯈꯣꯏꯁꯦ ꯇꯟꯕꯗꯣ ꯑꯗꯨꯗꯨꯅ ꯁꯤ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯤ ꯍꯥꯏꯅ ꯑꯋꯥꯡꯗ ꯂꯩꯔ ꯆꯥꯏꯅꯤ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯗꯣ ꯃꯊꯪꯗꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯊꯥꯡꯒꯠꯂꯛꯀꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ ꯂꯩꯔꯦ ꯖꯦꯔꯨꯝ ꯂꯚꯔ ꯖꯦꯔꯨꯝꯗ ꯉꯥꯎꯖꯕꯤ ꯅꯁꯛꯇꯣ ꯑꯝꯇ ꯂꯧꯁꯦ ꯋꯥꯎ ꯇꯧꯅꯨ ꯚꯥꯏ ꯍꯥꯞꯄꯕ ꯌꯦꯡꯉꯣ ꯍꯧꯀꯅꯨꯕ ꯄ꯭ꯂꯤꯖ ꯇꯨ ꯑꯩꯈꯣꯏ ꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯦ ꯆꯥꯔꯤꯅꯦ ꯐꯖꯅ ꯄꯥꯝꯕꯤ ꯑꯃꯁꯨ ꯂꯩꯍꯧꯔꯤ ꯇꯨ ꯐꯖꯕꯅ ꯁꯤꯗ ꯃꯣꯕꯥꯏꯜꯗꯩꯗꯤ ꯐꯖꯕꯅ ꯃꯣꯕꯥꯏꯜꯗꯩ ꯁꯣꯔꯤ ꯑꯁꯦꯡꯕꯗꯗꯤ ꯐꯖꯕꯅ ꯑꯗꯣ ꯃꯣꯕꯥꯏꯜꯁꯤꯗꯗꯤ ꯐꯖꯅ ꯎꯗ꯭ꯔꯦ ꯑꯩꯒꯤ ꯀꯦꯃꯦꯔꯥ ꯑꯥꯗ ꯂꯩ ꯆꯤꯡꯁꯦ ꯁꯤ ꯕꯨꯕꯣꯟꯅꯤ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯌꯦ ꯕꯨꯕꯣꯟ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯅꯗꯤ ꯄꯄꯥ ꯍꯣꯏꯅꯗꯤ ꯕꯨꯕꯣꯟꯅꯤ ꯍꯥꯏ ꯈꯪꯕ ꯑꯗꯣ ꯕꯨꯕꯣꯟꯁꯦ ꯗꯦꯠ 8ꯇꯅꯤ ꯍꯥꯏꯅꯩ ꯑꯗꯣ ꯀꯅꯥ ꯃꯤ ꯑꯥꯗ ꯎꯔꯔꯣꯏꯀꯣ ꯑꯩ ꯐꯣꯟꯁꯦ ꯇꯨ ꯑꯥꯗꯒꯤ ꯑꯃꯈꯛ ꯁꯤꯁꯤꯅ ꯁꯤꯕ ꯆꯤꯡ ꯁꯤꯅ ꯁꯨꯃꯥꯏꯅ ꯁꯥꯡ ꯂꯩꯕꯁꯤꯅ ꯕꯨꯕꯣꯟꯁꯤ ꯗꯦꯠ 8ꯇꯅꯤ ꯍꯥꯏꯀꯣ ꯑꯦꯄ꯭ꯔꯤꯜꯒꯤꯗꯣ ꯀꯅꯥ ꯂꯥꯛꯇꯣꯏꯅꯣꯗꯣ ꯑꯩ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯂꯥꯛꯀꯗꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯅꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯆꯥꯕꯗꯣ